Nasina nagadaba asina class 6 ki Manipuri Lairik Laisu Maigi Thak Taruk haiba Lairik adugi chapter number 2 haibdi Laatam 2 gi paba tambagi matangdani hana chapter 2 gi Laatam 2 gi Mee-Oibagee Maroop computer haiba paradugi paba tambagi makha chatharpani List 16-1 class 6 Manipuri Lairik Laatam 2 page 10 third paragraph Mee-Oibagee Maroop computer learning of reading ticket kakpa railgari aeroplane na singba gi ticket kakpa kansinba tawbana singbada computer sijinari aikhoina Guwahati dagi Delhi phauba railgari tongduna chatke hairabadi Guwahati tana chatlaga ticket kaktrabasu yare IMPHAL gi MSRTC Manipur State Road Transport Corporation gi complex ta Laiba Kansinpham Asina Hiliba Computer Asida Ticket Hanganba Ngamle Page 11 Manipuri Laisu Page 11 Subagi Lamai Taramatu Subadulani Mahai Tamba Aikhoina Tamnariba subject Hiram Kayamu Asi Khangan Nabagi Mateng oina computer singbu pak sanna sijinaba hounakre hiram kaya taklakpa matamda computer ga mari lainaba lai uhanba khonjel tahanba video kapthokpa asina aikhoibu thuna khanghanba ngami Hojik hiram kayagi maramda semdoktuna thamlaga disc CD sing haki matung ina leiba phangle matang asida ngasigi oinadi Mee-Oibagee Maroop computer haiba Laatam adugi mabilojare makha chatharpo ina matangi upload tawbada haptarake Yengbiribasingna awarapa haibirau matangi upload tawu matamda aikhoi amu unasi